Hello, I giving Boboy na may rakpam. Nahanam pamas the Esorgi wapau tana bagida maglak piba ang sigida magkatagachari. Agi prathna di nahan na takdi ba wapau ang sige mapal na Esorgi hinanung siba amasung Mahakki mi aduga Mahakki Singh hinanung siba sini. Diba na Mahakki na pamda nolukchoning ba dudi nahan na takdi ba wapau asina. Nahan na Mahakki Singh ta pipam thokpa Mahakki commitment amasung Mahakki Singh ki luching bisingi makapon pam thokpa adugi mahuti silhan bigano. Adu ba wapau sige mapal na. Mahakki Singh hinanung siba Mahakki Singh luching bising hinanung siba adu khwai maru oina Esorgi matik mangal da magthingba punsi da chakot ba adu agi prathana ni ibung Mahakki wapau taminas. Prathna tau se Esorgi mating nis. Ekai pa amasung ekai Esor. Ekai da Mahakki wahay sige mapana wangang biyo. Ekai da ibungo Mahakki tawzalgi mapalna tabag subiyo. Ekai na khangdraba amasung khangdraba Mahakki achumba du khanghan biyo. Ekai na udruba Mahakki achumba du uhan biyo. Ekai isana udruba ekai gi pap sing su Mahakki wahay sige mapana nga sige numita uhan biyo. Krista ekai da utbiyo. Adu Mahakki wahay sige mapalna. Ekai na oidriba punsi adu aphaba amasung achumba Mahakki aningbagi apamagi matungin mapunsi adu oihan biyo. Ekai na Krista gi matau lodriba jaga sing adu matau lowda Mahakki wahay sige mapalna ekai mateng pang biyo. Ekai bu Mahakki wahay sige mapalna wangang biduna ekai bu hongdok biyo. Jisu Krista gi mginizirgani. Amen. Nasi numit se ekai na chahi ani rom changna ani muki mea rom changna sandorakpa aphaba wapau marki matung inba or mark lengba aphaba wapau gi aroiba numit ngasi gi numit ta ekai mark sandokpa loiba gi numit oigini Esorgi tawzalna hoji phawa ekai gi singluba se mark ndup amadagi na ngasi numit si phawada Jisu Krista gi punsi Mahakkanano Mahakki da mak lakribano kanagi da mak lakribano Mahakna kari tawbikhre amasung Mahakna kari tawbigani haiba khudimok sing da ekai na mathang uduna lakle or atopa londa amada haiba oiba taragadi ekai na nomaizing mathang naina Esorgi wahay marki apabwa pa mathang naina koduna maram oraga Jisu Krista gi dharma chenba punsi magokta gi hause Jisu Krista gi asengba maonggi oiba mapok Jisu Krista gi dharma chenba punsi Jisu Krista gi haiba inba aduga Jisu Krista gi awa khangba Jisu Krista gi siba harba da khon mamangi nomaizing phawla dikra adu ngasi rim asida Jisu Krista gi phumbam su hingatpa du dekho yengminagani amaram dai boy patagadi Jisu Krista gi punsi apumba adu ekai na singluba matoina yengminaba man matang asida mark ni tatan hangba wahang adugo mark ni tatan maikai khuding maktagi wapau asibu tari ba mising adugi thamoi da hanjin hanghaningba amasung adugi mapalna hanjin na paukum pihaningba wahang adu adugi ngasi wapau sa hangna khogina pham thausingi Jisu Krista asi kanano Jisu kanano Mark pundu amadagi thal bise inausing na khoi mathang taraklabani Jisu kanano paukhum mathau taba wahang aduga hairiba asi Mahakki oiriba Jisu Krista na oiriba adugi mayek sengba amasung mapum oibidu ngasig nimita Mahakki phumba amasung hingatpa asigi mapana ekai de henna sengna Esorgi wahay sina utkani aduna ngasigi mafam asidagi ekai na khangminaba yaba anchu world adu asidale mark panu tara mangagi pada nipu ni thoidagi mark panu tara ka troki nipan phauba asida ekai na khangminaba yaba chu world adu disine Jisu Esorgi Macha Nipa amasung Prabhu adu hinggatkhre
maram asina haiba inba amasung ekai khumnabaga loinana Mahakki lenglakkadaba adugi asada Mahakki tung illu. Among Jisu kanano magse Esorgi Macha Nipa amasung Prabhu ne hinggatkhre hinggatkhre sikre hinggatkhre pakum do kari oigni khoidagi baramasina Mahakki tung illu karamana Mahakki tung ingani Mahakki haiba inba amasung Mahakpu ekai khumnabaga loinana adu kaktang sunatana Mahakna lenglakkadaba adugi asada. Jesus, the Son of God and Lord, has risen. Therefore, follow him in reverence and obedience with the hope of his return. Asina ko ngasi gi jaga asidagi chauna yengminagadoribas. So hiram mga thona ko yengminagador. Ihan hamdu disne. Jisu taseng na sidune hinggatkhre. Padum tara mga pada nipuni thoidagi na pandum taru ki pada taru bhawa. Verses 15, chapter 15 gi verse 42 dagi na, chapter 16 gi verse 6 power. Jisu taseng na sibadagi hinggatkhre. Jisu taseng na sibadagi hinggatkhre. Adu karamana ay khang mga me ihan hanbadadi verse 42 dagi na 47 power ay na papa matamda Jisu Christ na siraba matung aduda mahakpu pumbagi matang aduda ay na uba phang. Numidang wairam ore Jisu Christ irai numit ni mahak sibado aduga irai numit ki numidang wairam dagi pothaba numit haugodu ni Jew singi chanabi matung ina irai gi numidang wairam dagi na thangs gi numdang wairam phauba hai badu pothaba gi numit adu sabat ne adu hai pothaba numit adugi mamang da cross ta Jisu Christ gi hakchang du yalaga thamdana bagi damakta asigi Jisu Christ gi phumbagi wari asida aikoina markta haujuk phauba udriba nupa aikoina dharma gi luchingma singi markta gi phawa amat udriba nupa amane mafam asida mark aikoida uhali pase mikum jasa kana marse Arimathea gi Joseph adu khai Arimathea gi Joseph ase aikoina John the Papa oiba targadi Jisu Christ bu or Jisu Christ ki tung Lord de inba nupa mane adu mark mafam asida kari hai masana su Esorgi ning tholeba ngai riba Esorgi ning thau leibak adu uningba Simeon gum ni Esorgi ning thau leibak adu uningba Esorgi ning thau leibak adu bu khaurang zaba adu ga Esorgi ning thau leibak adu gi damakta ngai zaba adu bu ngai zaba nupa mane Arimathea gi Joseph ase probably Sanhedrin ki kanglo basan Jisu Christ bu ha na bu gi damakta tongan makhal gi plot semba du da adu ga Mahakki wayen ba adu gi damakta lepa khudimak singa du da harib Arimathea gi Joseph ase yauramoi tongan ba ongi lan phejan ba khudimak singa du da su maram ni harib nu pas ni Jisu Christ ki Mahakki punsi bang to thabak singa masung Mahakki takpi tami ba khudimak singa du gi matang na Mahak tai adu amarom da haib ba dai Mahakki thamoy Jisu Christ gi tung inbagi amasung Mahakki thamoy da ning thole ba gi kharang bu le aduna harib nu pas ni Jisu Christ ki manak ta lagli phe adu sida mark sina bo haideng mahakna lakpa matam da pilar ki pham da mahakna chatle thauna phana chatle kare gi demak no tonga mo akoi wakal khan be yan han budadi hanadi tuminna lone lamani mar Jisu Christ ka man sikhrido Esorgi ming thina chaiba amoina huran ba amagumna pap chen ba amagumna sengda ba amagumna mi sing ne ekai ba piraba ama nupa amoina namhana cross mathaka sikhriba amam dai boy bata ga Sanhedrin kang khuding mak sing aduna aranbo oina saithaba khakang natana karim na bamasung kathai na ba khuding mak sing aduga loinana tin sit padagi hauraga khupang na thabadagi hauraga yam ekai ba yam nam lekha ta moongda heart khaba Jisu Christ ne ningsing bra har nupa sigi mana nupa amagi wari aikona John da ubadu Nicodemus aikona John da pa boy batagadi har ba asida Arimathea gi Joseph asina Jisu Christ gi asi bhakjang lo na ba asida mateng pangbagi marakta Nicodemus amane
Nicodemus, John Pandub Ahum, the Jisu Christ, Manaka, hing the Mahakki, the kind of lakune. Oh, the Mahana Jisu Christ, from the Ningtolibaki, what is Singh the probably Joseph, amasung, Nicodemus. High up a wapa, Adubu Tazaraba, me sing the haiba. Achumoyne. I don't hire Nupa say, Jisu Christ tung loan ilamba, Kanamatan Kangan ilamba do, Jisu Christ gisiba, Aduna Maramoraga. Mangon the Esorgi Tawan House of the Gimapala, Mark Amukana Lord like Jisu Christ tung in the me oidre. I do Tauna and Magi Hakchang and Lautana Bagida Makta, I do Lautana Bakatang Natana, High Badu Pumna Bagida Makta Mongpam Amada, Kanamata Pumna Mongpam the Pumna Bagida Makta and Mahan, Jisu Christ Hakchang Lobut. Risk yam na wang sida. Risk adu ki bade yam na wang. Adu high me risk khuding mak sing adu. Joseph Arimathea ke Joseph asina kiba laite sida. Mang la basu yare, tara basu yare, ekai nang na basu yare, or say senator ni phamas de ei tara basu yare. Adu ki wakalon adu glone mahang na pila ki manak chali base. Adu ko high ba thauna se Esorgi thawai ki mapala Mahakki nung da leiben maram order kana lakpane. Some of them amata yaudana. Adu Mahana Jisu Christ tung inba ne haina haiba mayam ni mang unanabagi the magda Jisu Christ crossed up siba adu Mahakki mathoda. Adu hairiba adu ki matung mahaglai. Tasana Jisu sira bana maram oraga. Mahak khumnabaga the magda mahak loban lakpane. Verse 44 the pilat nga e. Maram di mato adu na thuna siba cross the halakana siba laite. Cross the heart from Matam, the Yam of the Numini, the Gino Humnidum Chang is Matam. And for that matter, I'll do a chang missing Sule. Other Pilat Masamang the power, Tazde. Other Mahana Kadaway. I quit verse 39, the Upapangiva, there's a Christ that saying to me, see, is very much on Haikivanupa, Adu Lan Micham and Pudamana Kore. Adu Pilat Mon hang testing the monkey, Jesus Christ of the Sierra Brian. Now, Asigi Wari, I see that I coin Udaba, currently. Karino aikoina udrise Jisu Christ na sira matungda mahak sibra sidara hani yang na bidang pukno ta tana thin krabane adun pukno ta tana thin ba matam adu sira adu ta sing confirm to krabane adu ko high ba confirmation adu asigi lanmi chama gi mapu asidagi pilan lower ba matungda verse 45 pilan hakchang do Joseph the sinner adu ko high ba hakchang adu mahang crossing lothara ba matung adu da mongpham da mahang Jisu Christ hakchang adu thamgr na matam adu gi mongpham asin nungjaw do hutok la kan da saba mongpham ne amam dai bo ba ta ga Jisu Christ na sira matung mahakpu phumba adu da amuk hana mapham asai kon ubu phangli ba Esorgi wahai gi thung ban the fulfillment of God's word in Isaiah 53 adu ko high ba adu mongpham adu ma hakchang adu thamle. Now, asiba mi kaktang ni mongpam da pumnes. Ado na Jisu na siba do aseng bane. Ado ka haiba mahak si haiba ki sakhi ado. Jiu sing buyadaba. Ado ka Jisu Christ ka kaisu mathau ta da amagum na khanba makut hamdo kraba pilat masamang na khangi si haiba. Ado ka jiu macha nataba Gentile or Rome macam lanmi chama gi mapu adun su khange Jesus si haiba adu kaktang sunata na Rome gi sipai singi merak gi makhoi su khange ta din ma matam si bu si heba ta sina khange adu kaktang sunata na Sanhedrin gi merak gi Arimathea gi Joseph amasung mafam asada pandaba Nicodemus makhoi khuimon Jesus si haiba khange adu ka haiba se thaja bichil na sing mark mafam asida record toba matam da ming pandabi mong na torom bata kisu kai da bayai kai mo hana khale adu bu matam adu gi puari isenba matam da ming pallaga iri bese kai haiba bata ga di evidence ki damak tane maram di Jisu Christ siber sidabra haina haiba du nang tha yam thaja bo bata ga di chalo Arimathea gi Joseph Sanhedrin gi member da hango or Nicodemus da hango or sa lanmi chama gi mapu chala kan hango or sa pilar ta yam thaja ga na chala ka hango ma sina ta ga si haina mo ko indum kumakani or a verbal evidence. Now, adugi matang adugi mari laina ba maong na more of the thing the first Corinthians aduda
Paul na haiba maong adu maroi na Jisu Christ hingat pa adu gi matang na sakhi adu gi matang adu haiba chap mana ba adu Jisu Christ sibing matang sa haiba Krista taseng na sikre kana gi ma nangam sungai pap gi mahak mi singi pap gi dama Esorgi asabu khuding mak thak tu na Esor mapan son maon de pi khraba papi sing pap ti kan ne bu thodang khuding mak sing adu loina mak lotion du na asiba bu mai thi ba pi du na asiba bu sihan du na mahak na asiba bu ngam du na Mahak kasi nga asibagi mahal utang. Ibra ko ani de kun ubupang badugun. Christ taste death. Ado mahak isiba masido. Marte ona nate. Revolutionary or yawo loy amon masi kibanate. Ado mahak missing bumakogi pap tagi kanbina bagi damakta. Kanbi mapu Krista oina sibi kibamasi. Kalau mahak si hai na hai padu, mahak kethodok na mari lay na daba kana, mahak kethodok na mari lay na daba missing ito na loy na makang. In verse 47, hari ba si Jisu Christ na hinggat pagi matang sida, kung makes na kang ko pa man. Jisu Christ ba pumli ba mapamadu, Mary Magdalene am sunjo sige mama Mary na kang hawe. Again. Kana Jisu Christ si bagi evidence lew rise maga marile na missing adugo mafam sa Jisu Christ gi tungila ko missing makhoi gi matang da hana mark record to matam da su high crowd makhoi sa kana verse 41 Jisu ga Galilee lady ngai da makhoi na Mahakki tung inur ma ku thawol to jerme aduga Mahak loinana Jerusalem da lakhiba atop nupi kayam su yarme amor nai boy bata ga di sikre bu Jisu ne haba khang nupi sing katana tana o phumli ba se Jisu ne haba khang nupi sing ne sig nupi sing se Kari dama kan maham sa nupi gi testimony sing pusal lagli ba se Hojing matam da pa ba ai khoi na di toan ma ong da yam na lai thok na khan be se wari se Yan ham ba di Jisu ta sing na si hai na ha se ma gi phum ba du na ta adu Jisu ase si ba gi hinggatkhre hai na haiba adu su toan ma ong ta hiram ahum ma kana verse chapter 6 ki verse 1 digin 6 power ba se da ai khoi uba phangani Kari da nupi singi chilhai nupi singi sakhi the testimony of the woman aduga ani subadadi hangdok laba mongpham aduga ahum subadadi sagadut masamang na haira ko wahai haira ahum dudai ekai uba phangane yan han wahai ding se now haira nupi sing se verse 47 the Jesus Christ ki phumpham da boi khang hore pothaba numit humni Jesus Christ adu humni suba numit hingat pane now asigi maraki wari ko na mathi Luke amasung John pawa da khang bagi mathu ina kadoi magi sebok sing ma humni suba numit sirakan ne hingakani haina haibani haibaduna maram oraga kadoi Rome gi oiba sipai sing na tongan ba sipai sing na Jesus Christ ki mongpham da loina manga agale pothaba numit da de Ekona mapon sa pawa matam da Mary Magdalene Jacob ki mama Mary amasung Salome lak matam hai riba lanmi sing do amat lairam ba kai ude kari da makta Jisu hinggatkhre mo khoi su leitre ekona ju saki ise do kaino chum nam ba kana de marandi Jisu Christ na Isoram sung sorgi masana pa mahak na asiba adugi pangal du thek na ngamduna mahak humni suba numit hinggatkhe Adu mahagi hingat pa da asiba maithi ba pi karam bano asiba se karino ai khoi gi aroi ba yekna bane adu hai ba aroi ba yekna ba Krista mahak na maithi ba pi duna mahak hinggatkhre mahak haugatkhre mongpham na ngamde asiba na ngamde chumnam ba gi kanaba kari amat leite lanmi singi pangal kari amat oide maki masek mangal khuding maksing adu da hai ba lanmi sing adu gi thang ten amasung ta kari su kanaba leite Krista hinggatkhre aduga hairiba Krista hingatpa phumam sung maru hingatpa asida sakhi oina mafam asida mark na record tori base kanano nupi sing ni kari damak no nupi sing na Jisu Christ hingatpa gi matang da sakhi oina bagi damak mark na record torum leba ase maru oi bagi maram de na asi bhap ta na bi damak di ahan sadabdi first century da karam haine Jews sing nupi sing bu yeng bagi karam ba yeng bagi hain habi khangwa mateng wa kini nupi sing second class citizen kaya maru oi banate makhoi se wayel court kumada wayel mafam da sakhi oni sijina be ya mi amanate makhoi se okay makhoi gi witness se witness nate karigumba kana gumba amana
case ama soknaba matamda case tu gi evidence puthoknaba gi damakta makone puthok du se nupa sing akten nupi am da puthoi adu marng phom se record tori si nupi sing kar gi damakta hauji su ngasi ni mesi da su Jisu Christ do hingat ki banate ma ka su hingat ki de Jew sing hura laga tham gi bani hura laga kai no puthok ki bani or ma gi sebok sing hura laga kai no ma tham gi bani magi hai gi bedo chumhan be yana be damak adu mi sing bu lana chingna be damak to hona mi sing or ka kang khra man Jisu Christ mong phum na phum gi ta sing ma sira ka na phum gi banate ma wandhara ka na phum gi banate ta sing na si banate tongan makal ge Jisu Christ hingat pa asi thugai na Jisu Christ gi hingat pa chamam na na ba adu Jisu Christ hingat pa si tongan wahang sing hang na be damak mi sing yam lai wakan khala ge yeng se karigumba Jisu Christ hingat pagi wari se semjan ba sajan ba aduga mi sing na thaja ba yana na bagi damakta sebok tara ga ma thoi sina karigum khanjala kana wahai wari oina semgar ba sagat wari mo oramba tara ga de ma khoi ke dangoi de nupi sing se ke dangoi de asigi waring leng ba sing sung yaw halamoy maram di hai ba nupi sing asigi sakhi thaja ga do ba kana amata leite Amaram the haiba oibataragadi, Jisu Christ hingat le haiba se utnana bagi damakta, mayamna khwaidagi singthana daba kanglup to, adugi hingat khabadugi sakhi pinana bagi damakta, karigumba sebok sing asina semjan sajlakan haiba oibataragadi, apang mi sing oigini. Adu binate. Mandi makoina hai bedo aseng ba Jisu Christ ki hingat pado aseng ba amasung achum ba aduga amak pa yaw do ba amasung puari gi liglam da adum iraga lei do ba amasung puari gi wari da achum man habdo hai na ba gidamak ni nupi sing season nari ba makom sada semn san ba wari nate thoki ba do mak ne samam na hanna ba nate adu ba sakhi ba ne nu ga ba nupi hom sina ayu angan ba do da makoina tongan Jisu Christ gi asi bhak chang adu da thau tai na bagi dang manam nungsi po ching leira ga makoi lai now see Jisu Christ na hana mo da ha kam hunu subinu mi de hinga kani haiba none of them were ready kanam asada de Jisu Christ hinga kani haiba kanam ta moi wakal tau de adu ka no no lai che asi bhak chang do thau tai na ba adu ko makoi yam ngan na lai na mafam sa ai koina Mirai be yadaba achum bamadi haiba nupi sing se Christa bunung siba nupi sing haunaba leite tanaruba leite makoi gi Prabhu gi hakchang aduda asiba gi hakchang aduda maram nung siba thau haiduna tainana bagi damakta makoi leiraga pura aglai aduga lak su ka chayol gi ihan am numit khwaidai ngan ba numit hek tholapaga mong hamadu lai moina mong Jisu gi phumba gi mong hom chapchana khangli bado makoi verse 47 uhobani maram oiragani Oi lai. Adu makoi thamoi da awa ba dile. Kai no wari se. Kana nung din thokani. Moi nupi nga kane. Pangal sole. Achau banung ne. Moi inthok pangam bagi pangal makoi da leite. Aduna verse 3 di makoi amaga maga hainra ga lakdo kana khoi gi da makta mongpham machin da gi nung adu inthok pi da ge. Adu bu Makoi adu wakal lu wari sana ga lak mata mata verse 4 da kono upogi matungina hairiba nung achouba nung ado inthok lamba makoi na ure mongpham gi nung ado intho ame now hangbe bo hangde karigi da magno mongpham gi nung hangdo ame do karigi ai si wang hang se Jisu Christ na asiba bu joida toduna hingat matanda mahaki hakchang de yauba mahaki hakchang adu matik mangal ge hakchang ne thingma ngam da hakchang ne kramaina khangino sebok singna ka amad loina mak laring de thong thingjilaga laring Jisu Christ gi hakchang du phausu laga mafam du changai do mongpham gi thong hangam da yabane karigino thong hangi do Jisu Christ na mongpham du gi tholok na banate adu magi ahangbo mongphomdo Mahakki sebok sing unana bagi damakta to show that he indeed has risen
Mahakki sebok-sing aduna uranabagidamaktane Mahakki sebok-sing aduna khangnabagidamaktane marona Jisu Christ mongphomdagi tholoknaba nate maramdi mongonda matik magi hakchang ado leire nungna phajanba ngamba nungna thingba ngamba magi hakchang nate aduna haibadu verse 5 da lakpa matamdadi makoi mongphomgi manungda changaba matung adu sargadune makoina uridona magi declaration akoi kona urakani Mahakki masamanu su kari harke haibadu verse 6 agi Asi ahangba mongphom adu yori asi ahangba mongphom se Peter na Pentecost ki numita pakonsalba singi thabak pandu ani gi pada kun ma pandagina kunthar ne thoi phawbo du pabo oiba tagadi magi wapau da yamna sang wapau ne adu I know ji hakraba Acts chapter 2 verse 29 to 32 adu pabo oiba tagadi hai Jisu Christ ki hingat pagi matang ase Peter makna sinar kan hai aduga mang hai bo haise hai ba matamda thagre se mising tara ka toruki pada nipan dagna tara ma thoi da David ki thagre se du mang sinar kan man hai se Kamain hagi haibadeng. Sila nausa. Ipa David si kre masung pumkre. Aduga maki mong pumasi pa ngasi pa wa aikoi ga lay haina aina na koi da thauna pan haibangam. Mani makoi lon mo ubya bangakani. Mapam maram di David na Psalm 16 gi verse 8 to 11 pa wa haik bidu karino. Verse 26 to haibadeng yang se. Maram aduna aigi thamoi na Nungai amasung aigi ire na harauki ai hakang so asada hingjaki maramdi nahang aigi thawai bu khamnung leibak dagi hundok piroi aduga nahaki asengba adu nahak na amangba uhan biroi nahang aingonde hingbagi lambising utpire amasung nahaki maithong na nahak na aibu harau bana thananbi amam dai boy betake de asigi thakat isai se asibana thengdaba sibana ngamdaba punsi adugi matang thane David na irambane Adi bukan Peter na se David sigre ma hingate magi mongphom hojik phawbo leire adu haiba mongphom dagi David tolo pakhoi amata ude verse 30 marmaduna wada to mi oiduna isorna mangonda wasak piki haiba adu mahana kangi hakchangi marida mahaki khwangi mahaising dagi amabu mahaki phamana ba mahakna Christabu hingat hangane Christian hingat pagi maram na mahak na mangzo na Christian hingat pagi maram da mahak na mangzo na udon hai ki madudi mahaki thawai bu khamnung leibak tagi hundok pikide aduga mahaki hakchang bu amang bu ukide kaya thagare se masing tara ka taruk David ki matang da hai da boy batar ka Peter and hai se mahaki argument sine adu mag matang na te Christian ki matang da ne David ki mong phamyengo hoju phabu leire Jisu ki mongphom de yang Jisu later da Mahakki hinggatkhre ahang mongphom aduna su Mahakki hingal habda tai look verse 6 yang matam de nupi gaduna chang sagad adu leirame adu kare ha ngakano si washi de cross heart ka badan ki Jisu aduna ko ne thiri Mahakki hinggatkhre Mahak mapam asida leitre Mahak makoina mahak buthamlamba mapam asi yeng ura ang mongpham adu haib nupi sing sin changlalaga Jisu Christ gi hakchang leitaba mahakpu yetlamba phi sing phasna thupsalaga lerambadu maix na urna bagi damakte lag magi sibok sing duna urna bagi damakte sargadut na haiba wahai ase Jisu na magi sibok sing da khanghaning ba amasung hahening ba wahai sing dane Jisu chin thide Jisu hinggatkhre adu Mahakki hingat pa adu aikhoi gi damak tane mangon thajar kadaba missing khuding mak gi damak tane mani Mahakki hingat pa adu na mahak mapa sora katkhra irat pot adu pap ki balidan adu pap ki katna pot aduda mapai sona penbire aduna mangonda paptai punging hongduna thajara tuna mangonda lakpa khuding mak sing adu kokpi gani kanbi gani paptagi amasung sibadagi noroktagi kanbi gani hana habidu mayek sengna utpa adu gumlabane Kristana hingat pasen nang amasung aibu thajabagi mapalna thaujana chumhan bire aduna mangonda thajara krapa patin khuding mak sing kanbi matam da isor adu dharma chenba aduga achumba aduga nungsiba isor oibada matik char hain habiduna amam haib oibada agadi dharma chenba isorna pap chenba mioiba amabu pap kokpiba matamda mahak achumba dharma chenba amasung asengba isor adumak oi hain habidagi chumman biba adu mayek sikna Krista hingat pasna takle
ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯦ ꯑꯁꯤ ꯍꯤꯡꯒꯠꯄꯁꯤ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ ꯈ꯭ꯔꯤꯁꯇꯅ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯈꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯒꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯣꯡꯒꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯌꯦꯡ ꯂꯣꯏꯅꯃꯛ ꯍꯣꯡꯒꯅꯤ ꯈ꯭ꯔꯤꯁꯇ ꯇꯁꯦꯡꯅ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯒꯠꯈꯤꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯤꯡꯒꯠꯈꯤꯕꯅꯤ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯥ ꯍꯤꯡꯒꯠꯈꯤꯕ ꯅꯠꯇꯦ ꯗꯥꯅꯤꯌꯦꯜ 3ꯇ ꯎꯕ ꯐꯪꯈꯤꯕ ꯖꯦꯍꯣꯚꯥꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯆꯥ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯃꯛꯇ ꯃꯍꯥꯛ ꯍꯤꯡꯒꯠꯄꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯡꯒꯠꯄꯁꯦ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯒꯠꯄꯁꯤꯗ ꯊꯥꯖꯕ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯤꯡꯒꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯗꯤꯃꯥꯟ ꯇꯧꯏ Christ resurrection demands response ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯄꯤ ꯍꯣꯏ ꯑꯩꯈꯣꯏꯗꯒꯤ ꯄꯥꯎꯈꯨꯝꯁꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝ ꯍꯥꯏꯅꯅꯣ ꯈ꯭ꯔꯤꯁꯇꯒꯤ ꯍꯤꯡꯒꯠꯄ ꯑꯁꯤꯅ ꯅꯪꯅꯁꯨ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯍꯤꯡꯒꯠꯄ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗꯨꯗ ꯌꯦꯡꯒꯅꯤ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯒꯂꯤꯜꯗ ꯀꯧꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯚꯔꯁ 7 ꯑꯗꯨꯗ ꯌꯦꯡꯁꯦ ꯁꯦꯕꯣꯛꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕꯤꯕ ꯁꯦꯕꯣꯛ ꯑꯣꯏꯅꯕ ꯑꯗꯨꯅ ꯃꯥ ꯍꯤꯡꯒꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯥ ꯍꯤꯡꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯚꯔꯁ 6 ꯑꯗꯨꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯊꯝꯅꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯚꯔꯁ 7 ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛꯅ ꯒꯂꯤꯜꯗ ꯅꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯂꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯃꯁꯨꯡ ꯄꯤꯇꯔꯗ ꯍꯥꯏꯕꯤꯌꯨ ꯃꯥꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯎꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯍꯤꯡꯒꯠꯂꯛꯄꯒ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯁꯦ ꯒꯂꯤꯜꯗ ꯃꯍꯥꯛꯅ ꯀꯧꯏ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯒꯂꯤꯜꯁꯦ ꯀꯗꯥꯏꯗꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯒꯂꯤꯜꯗ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯁꯦꯕꯣꯛ 12 ꯃꯈꯣꯏ ꯀꯧꯈꯤꯕꯗꯨ ꯒꯂꯤꯜꯗꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯂꯤꯜ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯁꯦ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝꯗ ꯇꯧꯈ꯭ꯔꯕꯁꯤꯡ ꯄꯤꯇꯔ ꯉꯥ ꯐꯥꯈ꯭ꯔꯦ ꯖꯦꯝꯁ ꯉꯥ ꯐꯥꯈ꯭ꯔꯦ ꯑꯟꯗ꯭ꯔꯤꯌꯥ ꯉꯥ ꯐꯥꯈ꯭ꯔꯦ ꯃꯣꯏ ꯊꯣꯛꯄ ꯂꯣꯏꯅꯃꯛ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯊꯃꯣꯏ ꯀꯥꯏꯔꯕ ꯁꯦꯕꯣꯛꯁꯤꯡ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯁꯦꯕꯣꯛꯁꯤꯡ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯕꯨ ꯀꯧꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯧꯈꯤꯕꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯣꯏꯍꯟꯒꯅꯤ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯕు ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯁꯤꯕ ꯐꯨꯝꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯍꯧꯈ꯭ꯔꯕ ꯑꯆꯧꯕ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯏꯍꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯊꯧꯒꯠꯄꯤꯅꯕ ꯑꯃꯁꯨꯡ ꯁꯦꯝꯒꯠꯄꯤꯅꯕ ꯑꯗꯨꯒꯤ ꯏꯍꯧ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯒꯂꯤꯜꯗ ꯀꯧꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯤꯡꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯇꯝꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯑꯃꯥꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯦ ꯃꯥꯔꯛ 1 ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯤꯇꯔ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯍꯟ ꯑꯗꯨꯒ ꯑꯇꯩ ꯃꯤꯁꯤꯡ ꯀꯧꯕ ꯃꯇꯝꯗ ꯉꯥ ꯐꯥꯕꯁꯤꯡ ꯉꯥ ꯊꯥꯗꯣꯛꯑꯦ ꯈꯥꯖꯅꯥ ꯇꯧꯕꯁꯤꯡ ꯈꯥꯖꯅꯥ ꯇꯧꯕ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯃꯀꯅ ꯂꯥꯛꯑꯦ ꯀꯔꯤ ꯍꯥꯏꯒꯤ ꯃꯍꯥꯛꯅ ꯄꯤꯇꯔ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯤꯁꯤꯡꯅ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯉꯥ ꯐꯥꯕ ꯅꯠꯇꯅ ꯃꯤ ꯐꯥꯕꯁꯤꯡ ꯑꯣꯏꯍꯟꯒꯅꯤ ꯃꯊꯪ ꯇꯝꯕꯤꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯤꯕ ꯃꯀꯧ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯤꯒꯗꯕ ꯃꯃꯜ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯇꯧꯒꯗꯧꯕ ꯍꯤꯡꯒꯗꯧꯕ ꯑꯃꯁꯨꯡ ꯑꯣꯏꯒꯗꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯍꯥꯏꯕꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯤꯡꯒꯠꯄ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯇꯥꯏ ꯑꯃꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯥꯡꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯃꯥꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯥꯡꯕꯗ ꯑꯃꯥꯡꯕ ꯅꯠꯇꯦ
ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯄꯟꯗꯨ ꯑꯃ ꯑꯃꯁꯨꯡ ꯑꯅꯤ ꯄꯥꯕ ꯃꯇꯝꯗ ꯄꯤꯇꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯇꯩ ꯁꯦꯕꯣꯛꯁꯤꯡꯅ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯃꯑꯣꯡ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯆꯍꯤ 3ꯒ ꯃꯈꯥꯏ ꯈꯔ ꯃꯈꯥꯏꯒꯤ ꯃꯌꯥꯗ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯃꯑꯣꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯁꯦ ꯀꯔꯤꯅꯣ ꯄꯪꯗꯔ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯑꯄꯪꯕ ꯅꯠꯇ꯭ꯔ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔ ꯃꯈꯣꯏ ꯆꯔꯝ ꯊꯥꯗꯠꯄꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯀꯥꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯤꯗꯣ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯇꯝꯕꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯄꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯂꯒ ꯃꯅꯤ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯂꯩꯕꯒꯤ ꯋꯥꯔꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯄꯪꯗꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕꯗ ꯑꯩ ꯃꯈꯨꯠꯇ ꯂꯥꯡꯒꯣꯟ ꯄꯥꯏꯗꯨꯅ ꯇꯨꯡꯍꯟ ꯌꯦꯡꯕ ꯀꯅꯥꯃꯇꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯤ ꯇꯝꯕꯤꯕ ꯃꯑꯣꯡ ꯃꯃꯥ ꯃꯄꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯑꯦ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯁꯤꯡꯗꯣ ꯇꯧꯕ ꯃꯇꯝꯗ ꯑꯄꯪꯕ ꯅꯠꯇꯕ꯭ꯔꯥ ꯑꯉꯥꯎꯕ ꯅꯠꯇꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯁꯤꯡꯗꯣ ꯑꯃꯥꯡꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯍꯪꯁꯤꯅ ꯑꯩꯈꯣꯏꯗ ꯍꯪꯈ꯭ꯔꯤꯁꯦ ꯑꯗꯨꯕꯨ ꯊꯥꯗꯕ ꯏꯆꯤꯜ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯄ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤ ꯑꯃꯥꯡꯕ ꯅꯠꯇꯦ ꯄꯤꯇꯔ ꯄꯪꯗꯦ ꯁꯦꯕꯣꯛ ꯑꯃꯠꯇ ꯄꯪꯗꯦ ꯑꯃꯠꯇ ꯃꯥꯡꯗꯦ ꯑꯃꯠꯇ ꯑꯉꯥꯎꯕꯒꯤ ꯄꯨꯟꯁꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯨꯡ ꯏꯜꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯁꯤꯕꯗꯒꯤ ꯖꯣꯏ ꯇꯧꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯕ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯚꯨꯁꯤꯡꯒꯤ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯃꯠꯇ ꯂꯥꯟꯕ ꯂꯩꯇꯅ ꯇꯧꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯈ꯭ꯔꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕ ꯑꯗꯨ ꯏꯟꯐꯝ ꯊꯣꯛꯄ ꯑꯃꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯗ ꯃꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯑꯃꯥꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯣꯡꯖꯕꯅꯤ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯄꯤꯇꯔ ꯀꯧꯔꯛꯀꯗꯣꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯕꯨ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯇꯨꯡ ꯊꯥꯖꯕ ꯌꯥꯅ ꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯨꯃꯤꯠ 40ꯅꯤ ꯆꯨꯞꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯇꯝꯕꯤꯒꯅꯤ ꯇꯥꯛꯄꯤꯒꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯞ ꯁꯦꯝꯗꯣꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯖꯒꯥꯁꯤꯡ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯎꯍꯟꯕꯤꯒꯅꯤ ꯈ꯭ꯔꯤꯁꯇꯅ ꯁꯣꯏꯗꯅ ꯎꯍꯟꯕꯤꯒꯅꯤ ꯃꯈꯣꯏꯕꯨ ꯇꯝꯕꯤꯒꯅꯤ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯃꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯠ ꯇꯥꯡꯕꯁꯤꯡ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯁꯣꯏꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯒꯅꯤ ꯆꯨꯝꯊꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯧꯒꯠꯄꯤꯒꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯃꯔꯨꯑꯣꯏꯅ ꯄꯦꯟꯇꯦꯀꯣꯁꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒ ꯀꯥꯈ꯭ꯔ ꯃꯇꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯒꯤ ꯆꯦꯟꯈ꯭ꯔꯕ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯕ ꯁꯦꯕꯣꯛꯁꯤꯡꯗ ꯁꯤꯕ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯍꯤꯡꯒꯠꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯑꯁꯤ इचम चंबा नत्ते अदुबु अरुम्बा वाखलोन अमगा लोनना इनगदोबन हाबदु जिसु ख्रिस्ट हिंगतपसना मेक्स नताय in verse 7 adu ekona atopa amusu kari oi amuk hanjin bibagi amusung nungsi hebagi wahai yung amugona verse 7 adu ma hingakre habagi pause haina bidam sebok sing da adu maruna peter ne lau hanais kari kita putra Peter. Tahu sila nau sing. Aku nak kami ni mawang na pakar war sing adu matungin na Peter na to kriba mo ong ado. Kuai dagi ikai ba? Kuai dagi magi wakal da amukan na kokpi pamthok traba amusung amukan na pawo Jisu na yang laroi hana kan gada ba pap ne. Amuram da haiba oiba tangadi ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯂꯣꯏꯅꯃꯛꯅ ꯅꯥꯎ ꯊꯥꯗꯣꯛꯄ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯃꯍꯥꯛꯀꯤ ꯅꯥꯄꯜꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯥꯄꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯋꯥꯡꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯉꯛꯀꯟꯕ ꯑꯗꯨꯗ ꯇꯧꯈꯤꯕ ꯄꯥꯞꯅꯤ ꯑꯗꯨ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯑꯃꯨꯔꯛ ꯅꯠꯇꯦ ꯑꯅꯤꯔꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯨꯝꯂꯛ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁ ꯑꯁꯤꯕꯨ ꯌꯥꯈꯤꯗꯕꯒꯤ ꯄꯥꯞ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗ ꯑꯗꯨꯒꯤ ꯄꯥꯞ ꯄꯤꯇꯔ ꯈꯪꯉꯦ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯣꯜꯂꯦ ꯑꯃꯁꯨꯡ ꯁꯣꯏꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯋꯥꯐꯥꯎ ꯁꯟꯗꯣꯛꯄ ꯑꯃꯅ ꯍꯥꯏꯔꯤꯕ ꯄꯔꯁꯄꯦꯛꯇꯤꯞꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯃꯑꯣꯡꯗ ꯄꯤ ꯁꯦꯕꯣꯛ 18ꯗ ꯐꯝꯃꯒ ꯂꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯦꯕꯣꯛ 11 ꯐꯝꯃꯒ ꯂꯩꯔꯤꯉꯩꯗꯨꯗ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯁꯂꯣꯃꯤ ꯍꯣꯏ ꯑꯗꯨꯒ ꯃꯦꯔꯤ ꯃꯦꯒꯗꯥꯂꯤꯟ ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯃꯃꯥ ꯃꯦꯔꯤ ꯑꯁꯤꯅ ꯂꯥꯛꯑꯀꯥꯟꯗ ꯍꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅ ꯂꯣꯏꯅꯃꯛ ꯅꯈꯣꯏꯗꯣ ꯂꯣꯏꯅꯃꯛ ꯒꯂꯤꯜꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯏ ꯑꯗꯨ ꯄꯤꯇꯔ ꯀꯔꯝꯕ ꯊꯃꯣꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏꯒꯦ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯆꯨꯝꯗꯦ
anh tàu cái là anh mục Miki thi oi ba anh mục pang da ba anh mục ngọc chau te ba aduga ai lang ning de noi chat lo sinu nu bi sing krai ni Prabhu na nangi ming ko ne nang lak ta biaro haris tha bi sing now sing asina pa ba pa asina ko Krista mana sebok terama thoy amasung Peter masamak to Galil la kawri badu makoi bu thina chaina na ba aduga makoi thado khibagi mer na makoi ikai na pin na bugi da mak na te hoi makoi pap Krishna thengnan gadra thengnan gani makoi pap adu soi badu makoi ujagani adu masung Peter na adu Krishna har kan lao Krishna ashaw badana te Mahakki sebok sing sibu kausali base Mahakki nungsi badane makoi ba mu hana hanjan bin na bagi da mak tane aduga Krishna haukra Mahakki ning thol lebaki ho asida makoi mangjil thab mom oi na bagi da mak tane sebok sing adugi marak tagi pap kwai kanana khwadi ichau chaw na hojik hingli ba sebok sing adugi mak tagi kanana ichau chaw na pap toy haina hai boi bata ga di Peter khwadi pap ichau chaw na tawba Peter adu Jisu Krishna hanjan bibagi mapala khwadi ichau chaw ba pungning hong nupa amo hen Jisu Krishna gi apam bane Maram di khwadik ichau chau na pungning hongba papi aduna khwadik ichau chau na Kristen nungsi gani pap khwadik kokpi re khangba mi aduna Krista amasung Isorbo nungsi ba khwadik hen gani adugi chap chap adu Peter na pame Peter gi punsida Jisu Krishna na oin pame aduna naise Peter busu hayo lak na bai manakta ubra Jisu Krishna gi thauja ubra khoi Prabhu gi nungsi ba karam pap ki jaga sing nahak ngasi ki numita leibun haim ai khangde adu Krishna khangi Krishna ui mamang gi haugra hapta sing numit sing da nahak na karam pap ta to lekhi ba hai ba Krishna khangi adu Krishna si khonjel asida kauri nahak ki ming adu panduna mangon da su hai biyo ai gi inak lao kokpi na ba hanjan bi na ba amasung thaugat pi na ba gi da mak tane Haz bisil na sing Jisu Krishna makau se apa bawa pa gi makau ni ai koi mi asikum no ide karam mi sing ai koi lone ninge or karam ai koi da lana to mi sing du unna gi haina hai ba bita ga maru na kari to na gi da makau ai koi moi unna ninge se moi mi du thina chai na ba mi du thina nga na or kari gum kau gi mi du khara chaw mi ma gi makha da thabuk su mi oi bita ga mi du aki akhang da ipai ama hawan na ba gi da mak ta du ga tak ni khana ba gi da mak na Jisu Krishna te adu apa wapau gi maong nate am di Jisu Krishna gi amasung apa wapau gi makau bidi kaino kau gani pap uhan gani kokpi gani adu ga hanjan bi gani asitana tranang amasung ai Krishna kan bi ki badu apa wapau gi bana Isor thawan ai ko bi ai koi pap chen mi sing ne ai koi Isor gi asaw phang ba matik char ba sing ne ai koi gi pap sing Isor na mai ek sing han bi adu ai koi gi pap sing khangan bi ra ba pap khuding mak sing uhan bi ra ba pap khuding mak sing adu dagi pungning hong na ba thausal mahang na pine bi adu khuding mak sing adu kok na ba gi da mak tha sa ba adu mahang na ko thausal khudol mo na pine bi adu Krista gi ma pa na ko kan bi asine apa wapau gi pa na ko kan bi ba hojik sine adu hojik sine adu Hada bisil na sing thauko ta brahma sa Jisu Krishna Peter bu korok mo ngong sina nahak ngasi gi numita mangon na chensalak na bagi damak nahaki pap mo sung nahaki asom dun maram kana Krishna tag jantuk pigan Mahakki hingat padu na hair se karino nahaki pap aduna lak u aina kokpi gani aina sumthok pi gani aina senghan bi gani aina nahak pu hanjin bi gani Ada Jisu Krishna gi hingat pasina ai hanjan bi bagi amasung nungsi bi bagi haida koi upapang adu asi katana Jisu Krishna hingat pana maram oiraga asa amasung thaudang supi asa amasung thaudang adu verse 7 sida akoi dum yeng kisi verse 7 asida kini haju babu da akoi yeng krido kaino aham bada Jisu ta sengna sibida hingat kra ani subadadi sebok singbu amukana kaubina ba sebok oina na bagi damak ahum subadadi hanjan bi bagi adu nungsi bi bagi hoi adu koi verse 7 pawlu kra again verse 7
Hinggatpa asina Jisu Christ asibadi hinggatpa asina asa amasung thaudang pi. Resurrection gives hope and commission. Sargadu adu yuhai du ding. Sibok singa du da kaido pa me sargadu adu nam chatpa pa me harib nupi sing se aduga haiba pa me. Kaino chala kan haiga du se Jisu Christ adu sibadagi hinggatkhre Galilda lao. Mag hingatpagi paudu pa me. Hai hingat pasina thadu besilang langsung ekoi asagi wansu ngangbi asa pi 2001 gi September 11 da thokiba US da thokiba World Trade Center kai bagi amasung Al-Qaeda gi terrorist kangbuna World Trade Center thugai bagi wari edu loinama sidam phum se leba khoi loinama am loinama khang hai na ai thase adugi pau khwaidagi wangba World Trade Center tower ne aduda thugai mi adugi matik si adugi thaudok adu thokpada yaw hoba amasung adugi thaudok adu maige hoba mi kanglup kharan gi sakhi mogi testimony adugi matung ina de makoina reporting tawringe matam aduda asom da video do kana namle video kana nambadu da pak pop tabagi makhol ja adum tai pop tabagi makhol je video record tawbu da makoi adum tai adugi makhol do tek chatpagi makhol natte adu World Trade Center du dagi chongthara aga makha tara kana sibi mi singi makhol ne amaram dai por be tara ka di building do kai ba horok matam adu da mi singa do makoi gi survival instinct na maram oiraga moi si gador adu hingnana bagi da makte makoi chongthagri do kari wakal da hingani hai bagi wakal da adu bu sibe dagi chen matam da makoi thengnari do sibane Matau sih menang sama sungai, aku sudah tahu tu benar teh. Aku tapi pas dihing macam aku pap tahu. Thasa pasing aku bertahan. Thamai kaya ni, harau na bamar mana teh. Aduh pap itu tahu macam, pap itu tahu macam dah. Isor dah censen bagi mahuta, isor lagi centuk bagi hai ni bisa aku itu tumlai. Papa tu ki ikai ba papa tu ki amot pa adu dagi siba du ki rega chen ba matam da kan bi ma pu da tension bagi mo da kan bi ma pu da ki chen thok bagi haine bi khoi thale ta da bijil naw sing na ki pap na maram orega Christ da tension bagi mo da Christ da gi chen thok poi ba taraga di World Trade Center kai ba numit adu da asi ba da gi chen lagan da asi ba ogna ki ba mi sing adu ga na ka khena ba kare ma ta laite Christ da gi chen thok kono Christ da chen solo Mereka magi hingat pasien adugi asa dopi, adu kaktung sunate. Mama masih lagi benar koi kudima, amasung koi kudima. Kita mama natraga amada awanang sing nang, ning bagai bagi, mai thi bagi, mi sing na lan na tabak sing tarok bagi, mi sing na wathai jalak bagi, lanthai jalak bagi, tongan ba makhal gi oiba, hiram kuding maksing. Adugi awabam lay re. Adu lagi di tunggi punsi kita angkat kanpam kang da bagi carang na ba awaba kudimok sing adu maram orakan thamoi lumba ichil na ai koi mak so ne yaurum basi adu gi amus le adu ga nakana madana ana ayek na maram oraga chaina khang bada waba macha ge na bana maram oraga oibe ai or imung manung gi marum mapangi or masa gi ana bana maram orakan awanang khang ma khuding mak sing sele awaba makal khuding mak ning bakai ba makal khuding mak thamoi anta ba makal khuding mak pap ka lan theng ba makal khuding mak har ba khuding mak sing adu Jisu Christ hingat pa asina maram orakan har ba khuding mak sing adu har ba kaino har ba ta ga de har ba khuding mak sing adu loi ka du ba numit ama lei hakchang ge na adu su matam pum mak kersu oiroi awa ba khuding mak matam pum mak ke ma to oiroi ning bakai ba amasung mai thi ba khuding mak matam pum mak ke oiroi aduga pap ka lan thengna ba matam da thamoi kai ba khuding mak sing adugi pungloi loi matam ma soidana lakani matam pumna ma ki amat oiroi ai khoi gi punsi sne tabang pam da hingba matam da asibagi am matam pak ta phau duna khoi chatkani ma ki missing oiba targa su adu punsi chupagi oiroi or se matam pumna ma ki oiroi punsi ama apum ma se asibagi am matam pak ta phau dun chatpu Esorgi animba oibana maram orakan khoi chat khiba ya aduna ai khoi gi aroiba oiroi maram di Christ hingat khibana maram oraga ai khoi gi da makta mahang na hingat pi ba wasak pi
aduga haiba hingatpi ba aduna maram oiraga aikoi lomana da punsi khatang pibi ba khaktang natte aduga lomana da hingbagi punsi ma aikoi wasakpi amarom haiba oiba targadi krishna aniraksun hingatpa asina nangamusung aingon pibi ri base ningkha tambane karidagi taibang panbagi awanan khudimok singasdagi taibang panbadagi it frees us. The resurrection of Jesus frees us from the cares of the world. Maram di harbi hingatpa asina maram oiraga taibang panba sida awaba khangba thazaba ama oina ikai banangba thazaba ama oina hakchang laina ama leiba thazaba ama oina tungi punsi gi damakta kari amata solve tawba ngamda mong lekiba thazaba ama oiba taragasu hingatpa asina maram oiraga hairsi kaino ngai haktang gine asiba adu phawba Kristagi mapalna aikhoigi aroiba yeknaba ohenbirabane karam karam makalgi awanang sing nahak nang sing numta khangliba amasung nangliba thalba ichile na sung ai asin hakni famda haijage Jisu Krista hingbana maram oiraga nahak su soiduna hingani. As Jesus lives, you will live. I will live. Jisu Krista hingatpana maram oiraga aikhoigi punsigi mamal lei adu aikhoigi punsigi mamal adu aikhoigi oiriba sigi mapal nate adubu Krishna aikhoigi damak loibi khraba amasung tobi khraba thabak adugi mapal it aduga amarom da haiba oiba targadi Jisu Krishna gi mingi damak awanang tang pam da khangba oiba targasu aikhoigi thawai sokpa anabana awabana ikaibana aduga asibana thengba ngamdaba thawai lommanai daba hingba panglaba thawai nang musung agi damak da Krishna pinabire aduna Krishna hingat pasana khoida asa pinabi adu gakting nate Krishna hingat pasana khoida khogi thodang pinabi kaina khogi thodang adu chattuna sandokna bagi damak khaina bagi damak kari Krishna gi hingat bagi apaba wa paus Krishna hingat bagi apaba wa paus kanada taribam pum kuding makta ishwar bukhang driba marum mapang imung manung kai laikai mi ama hekta maram di Krista hinggatkhre haiba se aphaba pauni mahag hingatpana maram oiraga mahang na haiba khuding mak adu achumba oire aduga mahang na haiba tobu khuding mak sing adu khaktang mahi yanma punsi oigani aduna hamasa da udibase iroleba amsung manga subadi hingatpasina maram oiraga ekoidagi paukhu madu pame. Now, verse 8 asida ko yeng. Verse 8 asida ko niyang matamda. Harap nupi sing tunam mo dagi chain kre. Adu ko chain ba matamda makoy nik pasu yawi amasung ngak pusay karigi damakta. Makoy ki. Nupi sing asina hariba shagidur amasung Jesu Kristo gi matangda wari asita ba matam mag hingat pagi wapaw asita ba matam makoy de phawriba makoy gi pungning gi ihul ase. Phawphum tokpa mani. Mark adu mag yeng bo oiba taragadi. Jisu Krista na oiriba adu ki matangda uba amasung thengnaba khuding maki kana amata harau harau na jagoi saba khoi kari amata ude Mark yang apa oiba taragadi Jisu Krista na ihan hana Jisu Krista na maang na nong leinung sidu khamat na Mahakki sibok singi thamoy de phawk bido kari na aki bane adu ko Jisu Krista na Singh ba thawai mayam chang nupa ama bu pungsing na phan matamda adudale ma mi sing aduna phau khabido kaino aki bane Peter Jacob amasung Johanna Jesu Krista na mag sakong onthok pa matam na makoi thamoy de phau khabido kaino aki bane amaron dai boy batagadi Jesu Krista gi oiriba Mahakki pangal amasung Mahakki matik mangal ase u matamda ai hoi gi thamoi da phaubam thokpado ikai khumnaba akiba amasung angak pa thanba du khaktane lai thokpa natte yam casually lo thokpa natte none kana amatta adu mane to ki kana amat laite asig madung na so na Jesu Krista adu Damascus ki lambi thengna pa matamda oh hallelujah praise the Lord natte aki bana amasung taning pana thanbagal dona na naha kanano Prabhu mahom asida Mark na Mahakki apabawa paugi irakpagi jaga loisal karida akiba nikpa amasung ngakpa na nakogi Bible verse 9 nagina verse 20 pa yarum be adudo Mark na hariba
apabu wapau se iba matamda ikiba madinate asise tongan ba maru oiba manuscript ta yauramde aduga tongan ba Clement Alexandria ki Clement aduga Jerome makoina Mark ki apabu wapau asigi larike manuscript sing yeng khwaidagi makoi mafamda phangba anganba matam gi oiba mafam sing yeng matamda asigi verse 8 phawdang loine mang irame adu verse 9 gi na 20 phawba se thoki da bamara thoki amam haiba oiba targadi mafam asida haiba khudimang sing se mark na iramde aduna ikhoi mafam asida mark ki wapau sing ko loisin gadine adubu mafam asida mapan dagi na kun phawba da thokba thodo khudimang sing se mathi lugam sung john da loine mang uba loi phangane now aduna maram organ ngasi verse 8 loisile karigidamok na mark na verse 8 loisile akiba anikpa amasung angakpa loina Insing markar mana mahak na magi apa wapau hoki Esorgi Macha Nipa Jisu Kristagi apa wapau gi ahoba asigi wapau se achamba mi magi wapau nate yawo loye magi wapau nate aduga asi se pangal leiba yam thauna leiba mi magi wapau nate adubu Esorgi Macha Nipa Jisu Kristagi wapau ne Esorgi Macha Nipa asibabu joy todune hinggatkhre tayang lauthokba yadaba tarai na lauthokba yadaba ningthau singi ningthau Prabhu singi Prabhu anirak suba oina laktuna wayenba mapu amo oina aduga Mahakki misingbu lauba lakadaba ningthau adugi wapau ne aduna haiba Krista asigi matangda kanba khudingi Mahakki wahai taba khudingi aduga Mahakki matangda wakal kanba khudingi aikhogi thamoida legidobase ekai khumnabaga loinaba khurumba akibaga loinaba nikpa amasung ngakpane maramdi Mahakna tawkhriba asigumna tawba ngamgadoba kana amat leite aduga Mahakki pangal asigi mamangna aikoi miyoba karisunate adubu kayagam tik chawkraba Mahakki nungsiba amasung matik mangalno norok phangda matik charaba aikoi bu Mahakki matik mangala si unanaba kidamakta Mahakki wahai aikoi da pinabi aduga nungti mikudimaki Mahakna khoi numna thabak suduna thabak subire aduna kaino ayang hang han hangki bu hangadu Jisu se kanano Yesu Kristo ki punsi siba phumamasung hingatpa phawda ukhraba thajabisel nausina khoi na phamda amasung ai isangi maphamda hangadu wangsine Jisu se kanano wahang asigi pakhum dhana ngasigi numita hojigi pungja se matokram hana pigi haina haibaduna nahagi punsigi mahing adugi mayon soidan lepkani aduga nahang hoji pawda thajaba mon hingliba punsi adu Jackson ba moong de hingbra or Jackson de ba moong de hingbra tarai ba moong de hingbra or yang to ba moong de hingbra haina haiba punsi mahing adu nahag na haiba wahang asigi paukhum pi ba moong adu da mayek sing adum khangane Jisu se kan man uli se kaino Mahakki se Esorgi Macha Nipa asibabu joy to de hinggatkhre ningthau amasung wayel mapu Daniel taret ki migi Macha Nipa adune pangan ba mapune and Jisu Kristo bulang lo thopi kano haiba Jisu se kan bi mapu khatan tana Mahak Prabhu ne Jisu Kristo se aikoi na ohen ba moong do ohen ba Jisu do natte aikoi to kum Jisu do pamena aikoi hai ngai dum yaba aikoi pamba Jisu karma makal ki Jisu na haiba oiba targadi waiter don to Jisu kon restaurant kuma or hotel amachang matam da kadwe hey boy si pame si puro aikoi order taraka aikoi apama gi matung ina pirakpa adugi waiter gi oiba picture gi ba Jisu ne koi na pamje adu nate Jisu Kristo adu nate Mahak ningthau ne Mahak Prabhu ne nahang na maku pam da ba yai adu nahang na maku mirai ba sunya yaroi Mahak hingle Mahak side aduga Mahakki sebok amo ina nang amasung ina hinggadaba punsi se aikoi gi aning bagi matung aikoi gi apam bagi matung ina nate Jisu nang nagi damang speak rabai khange nang nagi damakta hingat pi rabai khange don thagat chari adu nangi tungen basde ai aning ba apam bagi matung ina adu yaba Jisu nate you cannot tell Jesus how to follow him he must tell you how to follow him he has set the term and condition how to follow him magi tung kramai ingani haina haibagi maong machat thodau amasung thawong khudimang sa mahang loina mang haire sebok oiba targadi infam thoy adu inmagi punsi adu
ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯧꯕꯁꯦ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯖꯤꯁꯨꯒꯤ ꯑꯄꯥꯝꯕꯗꯨ ꯊꯝꯖꯤꯟꯕ ꯅꯠꯇꯦ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯈꯥꯗ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨ ꯍꯤꯡꯒꯠꯈ꯭ꯔꯦ ꯃꯍꯥꯛ ꯍꯤꯡꯒꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯍꯥꯛ ꯍꯤꯡꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯊꯣꯛꯀꯅꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯇꯧꯒꯗꯧꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯒꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯃꯥꯔꯛ 9 ꯍꯥꯏꯈꯤꯗꯨ ꯀꯔꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯇꯨꯡ ꯏꯅꯤꯡꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯖꯗꯁꯅꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯁ ꯄꯨꯁꯅꯨ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯤꯡꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯦꯕ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯥꯕꯨ ꯌꯥꯖꯗꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯦ ꯈꯪꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯗꯤ ꯃꯌꯥꯏꯗ ꯂꯦꯞꯀꯦ ꯑꯃꯒꯤꯁꯨ ꯅꯠꯇꯕ ꯑꯃꯒꯤꯁꯨ ꯅꯠꯇꯕ ꯑꯩꯗꯤ ꯃꯌꯥꯏꯗ ꯂꯦꯞꯆꯒꯦ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯑꯣꯏꯖꯔꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯟꯊꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩ ꯃꯌꯥꯏꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯦ ꯑꯗꯨ ꯌꯥꯔꯣꯏ there is no neutral ground either you bow down to him or you deny him मागी मायोक्ता लेरगा मा यादबा मा और मागी तुंगिनबा मा मरक सुग्या यारोय only two way sarga नत्रगना नोरोक मरक की लंबी लेते था बिजला सिंह मरक की लंबी लेते मार्क तदु ईश्वर की वाइद हाइख्रब खुदिंगमक सिंह असे मागी थौजालदा माकी मांगना पिने बिरबा हिंगतपगी ओइबा आशा अदुगलोनेना नोलुकपदा नाक अखोय इसा खुदिंगमक कछिनजबगलोनेना मांगना तौख्रबा अचौबा कनबिबगी थबक अदु मागु थागतपगलोनेना खुरुमगा माकी तुंगिनबा नत्रगना नंग मयाम तौब ओइबा तारगसु आइगी पुंसिने आइगी पुंसि आइना खंगे आइ करमाय नंगी तुंगी इंगदोबनो हाइना हाइरकनु अदुबु आइगी बोर पीबा ईश्वरदी ओइयो अदुमाय आइनंगी प्रभुगी अदु यारोय अनु सेबोक अमगी पुंसि नते the response is either you deny him or you bow down and worship him थादुजु नाउसे यीशु ख्रिस्ट बुकन बिमा पुमसुं प्रभु ने थाजुनु मा के हिंगतपगी आशा सिदा लेबि चिल नाउसिं अखोय बु हिंगनबिगनी अखोई मांग नाइदब थवाई अदु सीब नाइदब ओहनबिरे लोम नाइदब पुंसि पिनेबिरे पाप खुदिमक्सिंग कोकपिरे आसि नंगम सोइना थाजे अदुगा तौरब खुदिमक्सिंग से अखोई पाप कोकपगी आशा अमसुंग सरग चटपगी आशा लोम नाइदब पुंसिगी आशा खुदिमक्सिंग असे अखोइदा पिरिबसे ख्रिस्टगी पुंसि सीब अमसुंग हिंगतपदुना मरम ओइरगने मांगना अखोइबु माकी इगी मपालना मपुम ओइना लेबिबदुना मरम ओइरगने आसि नाक थाजे थाजदबरना हा थाजब ओइबा तारगदि इसाने साबु यादबगी पुंसुद हिंगसे क्रॉस पुसे मरनदि मधु हिंगतख्रब ख्रिस्ट जीसुगी अपामने नंगमसु हिंगोंदगी मागी मफु नाकी प्रभु आइगी पुंसि अहाना पुंनिंग होंगदब आइगी पुंसिगी जका सिंग जतांग पियो दुगा आइगोंद पुंनिंग होंग पिनबि असिन नंगमसु आइगी प्रार्थना ओइबम थै नुंगति मि खुदिंगी ईश्वरगी वाई ताबा अमसुंग ईश्वरगी वाई नैनेबा अमसुंग पाबा अदुबु खंगबा अदुबु खंगलिबा पाख्रब खुदिंगमक्सिंग अदुना नाकी पुंसिदुदा अहोंगबा मत लैतब ओइबा तारगदि अदु किनिंगाइने अदु पुंनिंग होंगदब जगाने अदुदो हाइब ख्रिस्ट निंगथौ हिंगतख्रब ख्रिस्ट निंगथौ सिंग मफमदा पुदुना चटकदौबा जगा मने ममदि करि हाइख्र जेसु ख्रिस्टना पीटर बु कौबु नंगम सुंगैबु कौरे नाहाक बु कौरे तादब जिल नाउसिंग ईश्वरगी वाही ताबा मतमदा और ngasi numisida ताबा मतमदा नाकी थमोय नुंगदा ai sigi jaga sida ai sole sigi jaga sai chumthokadaba mathau tabane adu nomaising khudingi di adum phauba adubu sukhong hongdoktaba punsida adum hingboiba taragadi adu section biu adu kiningai punsine adu do cross pudabagi punsine adu nasana nasabu yazadabagi punsigi sakhin aduga हाइबजे ईश्वरगी वापाउ सन्दोकपा अमदगी अहांगना लौबने यीशु ख्रिस्टगी ओइरिबा माकी वाइगी निंगथिजबा हिरम खुदिमक्सिंग तारगा फजै हाइनि खनबा अदुबु फजरबा अचुंबसिंग अदुना मरम ओइरगा खुरु कुलहंदना मंगोंदा खुरुमदबगी पुंसिदुदि हिंगबोइबा तारगदि
adu kiningai gi punsini. Beware of being wondered by Jesus, yet who don't worship Jesus. You are wondered by who Jesus is and what He has done, but you don't worship Him. Beware of that life. Hazai, ningti zai, kangeng ngasi di sigi jaga sing zai. Oh, nahangoi udaba jaga ma ure, nahang khang daba jaga ma khange. Oh, nahangoi ne khram daba mo ngasi numita khange. Yes. Isor ta adu gidamakta. Hai ban hana khang ba chum budana na ke khuru kulhan bara. Jisu Christ ba khurum han bara. Nak non tahan bara ning thogi mamangda. Or just ko ki damakta. Mariyat na ba yang na ba damakta. Mayam wari sana ba matamda Yahoo double key na maram morakanda FOMO ana FOMO, fear of missing out. FOMO gi laina do naraga adu gi FOMO gi laina do khatang diagnose tawna na ba Esorgi amasung Christ ga chum sing na ngakhan bra adu hen bigana ha bi ichile na sing isana isa bu yada ba gi punsi amasung cross bu gi punsi ase ma Christ gi sebok oi ba gi punsi ne adu gi hek matungda thangat pi ba amasung ekai khumnabaga Christ gi ekona phangani aduna Christ gi damak te hingse maram di Christ gi damak te hingba ase matik chaim sing hingpham thokpa amane maram madu hinggatkhre Christ gi apamane hinggatkhre Christ ma amhona khoi loba lakani mana pi gani wayen gani nasmana haiba wai kari damak nang Christian origin aina Christian oi bagi maram di Jisu Christ hinggatpasne maram orakani Karigumba mang haiba khuding mag sing as a hair mo betas mag hingalam da boy betaga di Krista aigi tung aina tung in bada matik chade ma ki damakta mang ba ikai banang ba kaisa matik chade adu aina Christian obagi maram de Jisu Krista hingat na maram orakani adu ga haiba hingat pa dun maram oiraga tabang pam ba ai ni yeng mityeng ai punsi ai ni yeng mityeng aigi goal sing da aigi punsigi apam sing da aigi panjel pham aino oi pam panjel pham sing yeng loina mak tongale man har ba khuding mak sing ado Jisu Christ gi khuya khada katsin ba yan da ba pisin ba yan da ba aduga isana isabu yasada ba amasung cross pu da ba punsi adu oi han ga do ba khuding mak sing adu ai hak na adu gi da mak hing ba da mathau ta de do hing ba da kana ba mat laite na ngasi kinumita cross puri bra na ngasi kinumita nasana nasabu yazda wi punsi do hingli bra na na puri ba cross do lum bra Krishna gauri hinggatkhre Krishna hairi lago amang ba mat leiroi amang ba mat oiroi hai waisan hak ta bra na kinakong panbra adu orbitaga de tabi Jisu Christ gi wai sida ayang si wa pause lo sinjagi mate pun teret pada kun gamari de kun gatore Jisu Christ gi wai do yeng se mar maduna gi wasing si ta ga to mi kuding nung jaw mathak ta yum saba asing ba mi ga mane nong chu de ising charakle nong chu chilak tu na yum adu de yeire adu yum adu tu de mar de yum adu nung jaw mathak ta sarme Aigi wasing asi targa tawdaba mi khuding lengoi mathak te yum saba apang ba mi ka mane nong chuduna ising charakle nong chusilakuna yum adu da yeire madu da yum adu ture haibadi yum adu khutu thina ture naga singbra ora pangbra rahatus Krista nahak hingat piba asina aikoina nahak ki damak ta khang ba wa ba sing tabang pam ba thengna ba wa nang khuding mak sing ase asagal loinana nak bu thadok ta namusung na ki haiba in da ba maong da hingida ba punsi adu dagi aikoi bu kanbina ba achouba asa amusung pangal ohenbi maram sa na bu thagat chare hinggatkhre Krista nahak bu thogun jaba hinggatkhre Krista nahak bu khurum jaba asina maram moraga Prabhu aikoi gi punsi Naki ningbi ba amasung naki apam ba dugi matung inba mising oi ba khoi chakot hanbi Prabhu khoi apang ba sing oi ai khoi ason ba matam sing lei ai khoi thamoi minam chawe chanbi bai pa
ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯣꯡꯗꯣꯛꯄꯤꯕ ꯈ꯭ꯔꯤꯁꯇ ꯍꯤꯡꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯍꯤꯁꯥꯞ ꯂꯩ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯀꯥꯎꯍꯟꯕꯤꯒꯅꯨ ꯏꯄꯥ ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯅꯍꯥꯛꯅ ꯄꯤꯅꯕꯤꯔꯕ ꯍꯤꯡꯒꯠꯄꯤꯕꯒꯤ ꯑꯥꯁꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯄꯤꯅꯕꯤꯔꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨ ꯍꯛꯆꯥꯡ ꯃꯥꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕꯁꯨ ꯅꯤꯡꯉꯥꯏꯗꯕ ꯇꯧꯗꯅ ꯀ꯭ꯔꯣꯁ ꯄꯨꯖꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯖꯗꯕꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯖꯕꯗ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯤꯡꯒꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯍꯣꯡꯕ ꯄꯨꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯤꯡꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯒꯤꯗꯃꯛ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ